ꯑꯉꯥꯡꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯃꯄꯥ ꯆꯥꯅꯅ ꯂꯧꯕ ꯆꯠꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏ ꯃꯤꯍꯨꯜ ꯈꯪꯅ ꯄꯨꯟꯅ ꯍꯦꯛ ꯀꯣꯏꯕ ꯄꯨꯕꯤꯔꯦ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯅꯨꯕ, ꯉꯁꯤꯗꯤ ꯀꯣꯏꯕ ꯌꯥꯝ ꯄꯨꯕꯤꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗꯅꯦ ꯑꯃꯨꯛ ꯀꯣꯏꯕ ꯄꯨꯕꯤꯒꯦꯀꯣ?" ꯌꯥꯝ ꯃꯥꯜꯂꯤ꯫ "ꯑꯋꯣꯏꯕꯅꯤ, ꯄꯨꯒꯗꯣꯏꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅꯒ ꯁꯦꯟꯅꯍꯟꯗꯣꯏꯅꯤ꯫ ꯂꯦꯝꯅꯒ ꯄꯨꯗꯧ ꯅꯠꯇꯦꯀꯣ?" "ꯑꯣ, ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦ꯫ ꯄꯨꯍꯜꯂꯨ ꯄꯨꯍꯜꯂꯨ꯫ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯗꯤ ꯃꯥꯅ ꯃꯍꯩ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯥꯅꯦ?" "ꯅꯦꯅꯦ, ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯈꯔ ꯎꯏ ꯂꯩꯔꯝꯅꯤ꯫ ꯎꯏꯗ꯭ꯔꯦ ꯈꯜꯂꯒꯅ ꯏꯁꯤꯡ ꯊꯛꯄ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ, ꯑꯗꯩ ꯑꯃꯨꯛ ꯀꯣꯛ ꯆꯤꯛꯑꯦꯅ ꯇꯧꯔꯅꯤ." ꯅꯨꯡꯁꯤ ꯉꯛꯅ, "ꯀꯔꯝ ꯀꯥꯟꯗ ꯇꯧꯏꯕ?" "ꯍꯩꯃꯥ, ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯍꯅꯨꯕ, ꯒꯥꯔꯤꯗꯣ ꯑꯣꯏꯅ ꯐꯖꯅ ꯊꯧ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯥꯎꯔꯛꯑꯅꯤ." ꯑꯣꯏꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ? "ꯏꯃꯥ, ꯌꯥꯝꯕꯨꯡꯁꯦ ꯆꯍꯤ ꯌꯥꯝꯃꯛꯄꯒꯤ ꯉꯥꯎꯔꯕꯅꯤ, ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ." "ꯅꯦꯅꯦ, ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯗ꯭ꯔꯥ ꯑꯝꯇ ꯈꯜꯂꯨꯅꯤ." "ꯑꯣ, ꯑꯆꯨꯝꯕ ꯉꯥꯡꯉꯤꯕ?" ꯔꯥꯖ ꯒꯥꯔꯤ ꯈꯥꯝꯂꯒ, "ꯀꯩ ꯆꯥꯅꯤ? ꯀꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯍꯩꯄꯥꯛꯀꯩꯁꯤꯡ?" "ꯌꯥꯔꯦ, ꯆꯥꯖꯅꯤꯡꯗꯦ." "ꯅꯦꯅꯦ, ꯏꯕꯥꯅꯤꯒꯤꯗꯤ ꯀꯩ ꯆꯥꯁꯤꯒꯦ? ꯑꯁꯣꯝꯗ ꯂꯩꯕ ꯒꯥꯔꯗꯦꯟꯗꯨ ꯌꯧꯁꯤꯜꯂꯨꯁꯤꯔꯅ ꯇꯧꯕꯅꯤ, ꯄꯨꯡꯁꯨ ꯂꯩꯔꯤ." "ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯍꯛꯆꯥꯡꯁꯦ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ, ꯍꯜꯂꯁꯤꯗ ꯊꯣꯏꯕ." ꯔꯥꯖ ꯕꯤꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯠꯅ, "ꯅꯦꯅꯦ, ꯀꯣꯛ ꯉꯥꯎꯕ꯭ꯔꯣ? ꯅꯨꯡꯁꯥꯗ ꯆꯠꯄꯒꯤꯅꯦ ꯈꯔ ꯁꯣꯟꯕꯅꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ." "ꯏꯃꯥ, ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯆꯠꯁꯤꯔꯥ?" "ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ, ꯑꯩ ꯀꯩꯁꯨ ꯇꯧꯕꯁꯨ ꯅꯠꯇꯅ." "ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ, ꯑꯗꯨꯈꯛ ꯂꯩꯔꯛꯀꯦ." "ꯍꯅꯨꯕꯥ!" "ꯍꯩꯄꯥꯛꯀꯩꯁꯤꯡ, ꯅꯪꯁꯨ ꯊꯛꯏꯉꯤꯔꯣ?" "ꯏꯁꯤꯡꯗꯣ ꯑꯏꯪꯕ ꯊꯛꯎꯅꯣ, ꯑꯃꯨꯛ ꯅꯥꯖꯁꯅꯤ, ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ." "ꯅꯥꯍꯟ ꯇꯥꯔꯦ, ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯅꯥꯔꯒ ꯑꯋꯥꯕ ꯈꯥꯡꯉꯒ ꯃꯇꯨꯡꯗ ꯊꯛꯇꯅꯕ." "ꯍꯣ, ꯅꯥꯕꯗꯣ ꯌꯦꯡꯅꯤꯡꯗꯤꯌꯦ, ꯃꯣꯔꯣꯛ ꯁꯥꯕ ꯐꯥꯎ ꯈꯥꯡꯕ ꯉꯝꯗꯕ ꯍꯅꯨꯕ ꯅꯪꯅ ꯅꯥꯔꯒꯅꯦ ꯃꯤ ꯀꯣꯏꯑꯣꯠ ꯑꯣꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ." "ꯃꯁꯤꯗꯤ." "ꯏꯁꯤꯡ ꯈꯧꯔꯥꯡꯂꯦꯗꯥꯏ, ꯊꯛꯆꯔꯨꯔꯣ ꯌꯥꯔꯦ." "ꯅꯪꯅ ꯊꯣꯏꯕꯁꯦ ꯍꯦꯛ ꯁꯤꯗꯣꯛꯂꯦꯗ." "ꯐꯤꯡꯕ ꯁꯥꯔꯤꯅꯤ ꯃꯃꯥ, ꯐꯤꯡꯗꯕꯅꯤ꯫ ꯃꯥꯅ ꯉꯝꯃꯦ ꯈꯜꯍꯜꯂꯒꯅꯦ ꯃꯥꯟꯅꯕꯤꯗ꯭ꯔꯕ, ꯃꯇꯣꯝꯇ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄꯅꯤ." "ꯑꯁꯤꯅ ꯁꯥꯎꯔꯛꯑꯒꯅꯦ ꯅꯪ ꯃꯥꯏ ꯐꯨꯖꯁꯅꯤ." "ꯏꯁ, ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ꯭ꯔꯥꯅꯦ? ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯃꯃꯥ." "ꯑꯦ, ꯀꯅꯥꯅꯣꯅꯦ ꯒꯥꯔꯤ ꯈꯨꯊꯧꯁꯤꯗꯤ?" ꯅꯨꯡꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯃꯃꯥ, ꯑꯁꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯥꯅꯤ." "ꯉꯥꯏꯈꯣꯅꯦꯍꯦ, ꯁꯣꯝꯗ ꯆꯪꯉꯛꯏꯁꯤꯕꯨ ꯅꯪꯒ ꯈꯪꯅꯕ꯭ꯔꯅꯦ?" "ꯑꯦ, ꯀꯩ ꯍꯥꯏꯗꯣꯏꯖꯥꯅꯣ? ꯑꯦ, ꯑꯩꯉꯣꯟꯗꯒ ꯅꯣꯛꯁꯤꯜꯂꯛꯏꯅꯦ." ꯊꯣꯃꯥꯁ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, "ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯁꯤ? ꯑꯩꯈꯣꯏꯅ ꯀꯧꯕꯗꯤ ꯈꯨꯝꯕꯤꯗꯦꯅꯦ." "ꯀꯔꯝ ꯀꯥꯟꯗ?" "ꯕꯦꯝꯃ, ꯀꯅꯥꯅꯣ ꯃꯥꯗꯤ?" "ꯏꯃꯥꯔꯣ?" "ꯃꯥꯅꯦ, ꯏꯃꯥ, ꯃꯥꯁꯦ ꯌꯥꯝꯕꯨꯡꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤ ꯁꯅꯥꯗꯨꯒ ꯀꯣꯏꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ." ꯊꯣꯃꯥꯁ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯑꯩꯅ ꯃꯨꯜꯂ ꯀꯣꯏꯕ ꯅꯠꯇꯦꯀꯣ, ꯅꯨꯄꯤꯗꯨꯅ ꯍꯅꯨꯕꯗꯣ ꯄꯥꯝꯗ꯭ꯔꯦ, ꯂꯩꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ." "ꯅꯈꯣꯏ ꯑꯅꯤ ꯀꯩꯀꯩꯅꯣ ꯊꯧꯕ ꯌꯥꯝ ꯂꯥꯛꯈꯤꯗꯥꯏꯅꯦ ꯌꯥꯝꯕꯨꯡ ꯍꯣꯏꯗ? ꯑꯩꯕꯨ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯥꯅꯔꯒ ꯑꯗꯨꯝ ꯀꯣꯏꯕ ꯃꯥꯜꯂꯤꯅꯦ." "ꯑꯗꯨꯗꯣ ꯑꯩ ꯁꯦꯡꯗꯣꯛꯀꯦꯅ ꯇꯧꯕꯅꯤ. ꯅꯈꯣꯏ ꯖꯤꯄꯤ ꯃꯃꯥꯡꯗ ꯑꯩ ꯑꯌꯥꯝꯕ ꯂꯥꯛꯏ. ꯅꯪꯅ ꯑꯍꯜ ꯑꯃꯒ ꯑꯗꯨꯝ ꯍꯟꯈꯤꯕꯗꯣ ꯎꯏ. ꯑꯗꯩ ꯌꯥꯝꯕꯨꯡꯅ ꯊꯤꯜꯂꯛꯄꯁꯨ ꯈꯪꯏ." ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ, "ꯍꯅꯨꯕꯁꯤꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯅꯣꯅꯦ? ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯄꯛꯇꯕꯁꯦ." "ꯕꯦꯝꯃ, ꯅꯈꯣꯏ ꯌꯥꯝꯕꯨꯡꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯖꯥꯅꯣꯅꯦ?" "ꯈꯪꯗꯤꯌꯦ ꯏꯃꯥ, ꯑꯩꯁꯨ ꯊꯤꯔꯤꯅꯤ." "ꯅꯨꯡꯁꯤ, ꯋꯥ ꯑꯃꯗꯤ ꯁꯨꯝ ꯍꯥꯏꯅꯤꯡꯕ." "ꯑꯣ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ, ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ." "ꯌꯥꯝ ꯌꯥꯝꯕꯨꯡꯔꯥ? ꯍꯅꯨꯕꯁꯤꯅ ꯂꯣꯏꯅ ꯀꯟꯁꯤꯟ ꯂꯩꯔꯦꯅꯦ." ꯔꯥꯖ ꯅꯥꯀꯟꯗꯒꯤ, "ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯏꯕ?" "ꯌꯥꯝꯕꯨꯡ, ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯁꯤꯡ ꯑꯃꯈꯛ ꯂꯩꯅꯤꯅ ꯍꯥꯏꯔꯝꯃꯒ." "ꯌꯦꯟ ꯀꯔꯕꯥꯔꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯂꯤꯔꯨꯔꯦꯅꯦ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ, ꯃꯥꯁꯨ ꯈꯪꯅꯤꯡꯅ ꯍꯪꯕꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯍꯥꯏꯕꯤꯔꯨꯔꯦ." "ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯁꯦꯅꯦꯅꯦ, ORS ꯑꯃ ꯊꯛꯆꯤꯜꯂꯨ, ꯏꯁꯥ ꯁꯣꯟꯊꯩ ꯍꯥꯏꯗꯣ. ꯏꯄꯥ, ꯅꯪꯒꯤꯁꯨ ꯑꯃ ꯌꯥꯎꯕꯅꯤ, ꯁꯤꯗꯤ ꯊꯛꯄ ꯌꯥꯅꯤꯅ." "ꯍꯟꯗꯣꯛꯑꯁꯦ, ꯅꯨꯄꯥ ꯅꯪꯁꯤꯅꯅꯦ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ, ꯊꯕꯛ ꯑꯝꯇ ꯂꯩꯇꯗꯧꯅ."
ꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩ ꯋꯥ ꯑꯃ ꯁꯦꯡꯗꯣꯛꯅꯤꯡ ꯇꯧꯕꯅꯦ ꯌꯥꯒꯗ꯭ꯔꯥ ꯔꯥꯖ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯦ ꯀꯔꯤ ꯋꯥ ꯑꯃꯨꯛ ꯁꯦꯡꯗꯣꯛꯅꯗꯣꯏ ꯂꯩꯒꯦ ꯊꯣꯏꯕ ꯈꯔ ꯊꯨꯅ ꯁꯥꯔꯣ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏꯅꯦꯅꯦ ꯅꯨꯡꯁꯤꯅ ꯈꯖꯤꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯑꯝꯃꯤꯅꯤ ꯏꯀꯥꯏꯕ ꯈꯪꯕꯁꯨ ꯋꯥꯠꯂꯦ ꯕꯦꯝꯃ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯤꯅꯦ ꯀꯧꯅ ꯉꯥꯡꯅꯒꯅꯨꯀꯣ ꯑꯦ ꯍꯧꯖꯤꯛꯇꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥ ꯑꯣꯏꯔꯤꯅꯤ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏ ꯊꯣꯔꯛꯄꯗ ꯃꯔꯩ ꯏꯇꯠ ꯇꯠꯈꯩ ꯑꯗꯨꯝ ꯀꯧꯔꯛꯄꯗꯣ ꯍꯥꯏ ꯑꯁꯤꯒꯨꯝꯕꯁꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯁꯨꯅꯦ ꯌꯥꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ 3ꯂꯛ ꯐꯅ ꯄꯪꯊꯔꯁꯨꯅꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯀꯩꯁꯨ ꯄꯪꯊꯔꯔꯣꯏꯗ ꯏꯃꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯤꯕꯝꯁꯤꯒ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯐꯖꯅ ꯆꯤꯡꯈꯠꯂꯒ ꯁꯦꯠꯄ ꯅꯠꯇꯦꯅꯦ ꯌꯥꯝꯕꯨꯡꯅ ꯃꯣꯔꯦꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯅꯨꯄꯥ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯆꯩꯈꯤꯕꯗꯣ ꯑꯩ ꯀꯥꯎꯕ ꯅꯠꯇꯦ ꯑꯩ ꯅꯣꯡꯃꯗꯤ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯎꯠꯂꯝꯈꯤꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜ ꯂꯩꯔꯤꯅ ꯎꯠꯈꯤꯅꯤ ꯏꯃꯥ ꯕꯦꯝꯃ ꯑꯗꯨꯝꯅ ꯀꯨꯏꯅ ꯍꯛꯇꯨꯅ ꯊꯝꯕ ꯍꯧꯅꯗꯦꯅꯦ ꯍꯛꯇꯦꯗ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯝꯂꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯦꯜꯂꯝꯕ ꯌꯥꯏꯅ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯅꯤꯁꯦ ꯀꯩꯅꯣ ꯈꯔ ꯐꯤꯡꯅꯕ ꯃꯥꯜꯂꯤꯗ ꯋꯥꯔꯤ ꯈꯨꯁꯥꯁꯦ ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣꯅꯦ ꯏꯃꯥ ꯑꯗꯨꯝ ꯌꯦꯡꯈꯤꯁꯤꯗ ꯅꯨꯄꯥꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯌꯥꯎꯒꯨꯝꯁꯤ ꯌꯥꯝ ꯐꯖꯗꯦꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯁꯤ ꯐꯨꯅꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯊꯛꯑꯒ ꯌꯦꯡꯁꯤꯁꯦ ꯏꯃꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯋꯥꯔꯤꯁꯤ ꯏꯪꯅ ꯁꯥꯟꯅꯕ ꯌꯥꯔꯝꯗ꯭ꯔꯦ ꯔꯥꯖꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯩꯅ ꯈꯪꯕ ꯅꯠꯇꯦꯅ ꯌꯥꯝꯕꯨꯡꯁꯨ ꯈꯜꯂ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯩꯗꯣꯏꯅꯣ ꯔꯥꯖ ꯅꯣꯛꯂꯒ ꯅꯈꯣꯏ ꯑꯅꯤ ꯄꯥꯝꯅꯔ ꯀꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯏꯁꯦ ꯑꯩꯅ ꯁꯦꯝꯕꯤꯈꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯏꯅꯗꯕ ꯌꯥꯗꯦꯅ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯕ ꯑꯩꯅ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯗ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯅꯕꯥꯅꯤꯗꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯝꯕꯗꯣ ꯇꯥꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯌꯥꯝꯕꯨꯡꯒ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯊꯣꯃꯥꯁꯀꯤ ꯋꯥꯍꯩꯗꯨꯗ ꯔꯥꯖꯅ ꯊꯣꯃꯥꯁꯀꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯅ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯝꯕꯤꯔꯤꯁꯤ ꯀꯔꯤ ꯑꯣꯏꯗꯅꯅꯣ ꯏꯁꯥꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯑꯝꯇ ꯁꯥꯎꯒꯠꯈꯤꯅꯨꯁꯦ ꯊꯥꯗꯣꯛꯎꯁꯦ ꯋꯥꯔꯤ ꯏꯪꯅ ꯁꯥꯟꯅꯁꯤꯕ ꯔꯥꯖ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯑꯒ ꯀꯩ ꯍꯥꯏꯅꯤꯡꯉꯤꯒꯦꯅ ꯃꯤꯅꯁꯨ ꯇꯝꯃꯛꯄ ꯌꯥꯝꯕꯨꯡꯁꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯈꯤꯑꯅ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯑꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯌꯥꯝ ꯂꯩꯅ ꯈꯟꯕ ꯃꯤꯁꯛꯅꯣ ꯋꯥꯍꯩꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ ꯅꯨꯄꯤ ꯆꯦꯜꯂ ꯃꯇꯨꯡ ꯄꯥꯝꯗꯦꯅ ꯍꯥꯏꯔꯒ ꯌꯨꯝꯗ ꯁꯨꯝ ꯊꯝꯃꯤꯁꯦ ꯀꯅꯥꯅꯣ ꯈꯪꯍꯜꯂꯣꯏ ꯈꯪꯕꯗꯨꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯄ ꯌꯥꯕ꯭ꯔꯥꯅꯦ ꯆꯛꯂꯛꯀꯦ ꯈꯛꯇꯅꯤ ꯔꯥꯖ ꯁꯥꯎꯔꯞꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯃꯗꯨꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯣꯠꯅꯧ ꯄꯩꯁా ꯄꯥꯏꯕꯅꯤꯅ ꯌꯨꯝꯗ ꯅꯨꯄꯤ ꯂꯣꯏꯔꯒ ꯊꯝꯃꯧ ꯅꯈꯣꯏꯅ ꯇꯧꯔꯗꯤ ꯂꯣꯏ ꯌꯥꯔꯤꯅꯦ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯈꯨꯠ ꯑꯣꯏꯅ ꯌꯥꯎꯔꯛꯂꯦ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯊꯣꯃꯥꯁꯀꯤ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯊꯥꯖꯤꯜꯂꯝꯃꯤ ꯂꯩꯔꯝꯕ ꯃꯤ ꯈꯔꯁꯨ ꯃꯈꯣꯏꯕꯨ ꯈꯥꯝꯕ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡ ꯊꯥꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯌꯨ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯆꯦꯜꯂ ꯃꯇꯨꯡ ꯂꯨꯍꯣꯡꯗꯕꯤ ꯃꯌꯨꯝꯗ ꯊꯝꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯧꯅ ꯇꯥꯔꯗꯨꯅ ꯃꯃꯥ ꯃꯆꯥꯁꯨ ꯀꯨꯝꯊꯔꯛꯂꯦ ꯔꯥꯖꯅ ꯒꯥꯔꯤ ꯀꯥꯔꯝꯃꯅꯤꯅꯦ ꯅꯨꯡꯁꯤ ꯍꯜꯂꯗꯕꯅꯤ ꯀꯥꯔꯝꯃ ꯆꯠꯂꯣ ꯃꯌꯥꯝ ꯎꯕꯤꯔꯦꯗꯅ ꯅꯨꯄꯤꯁꯤꯅꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯁꯃꯥꯖꯁꯤꯗ ꯃꯈꯣꯏꯁꯦ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯔꯥꯖ ꯋꯥꯈꯜꯗꯅ ꯅꯨꯡꯁꯤ ꯇꯥꯔꯒ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯂꯨꯕꯅꯣ ꯑꯩꯕꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯀꯥ ꯍꯣꯏ ꯃꯌꯥꯝ ꯅꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯍꯟꯖꯔꯒꯦ ꯅꯨꯄꯥꯁꯤ ꯃꯤꯔꯣꯜ ꯇꯥꯗꯕꯅꯤ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯂꯧꯕꯤꯔꯨꯅꯨ ꯅꯪ ꯅꯁꯥꯒꯤ ꯐꯤꯕꯝ ꯈꯪꯗꯦ ꯂꯣꯟꯅ ꯇꯧꯒꯗꯕ ꯕꯤꯆꯥꯔꯁꯨ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯣ
ꯄꯨꯂꯤꯁꯅ ꯐꯥꯗꯧꯕ ꯃꯤꯁꯨ ꯅꯪꯅ ꯐꯥꯔꯣꯗꯅ ꯑꯗꯨꯗꯤ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯌꯥꯝꯕꯣ ꯊꯦꯡꯉꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯥꯟꯅꯒꯅꯣꯕ ꯕꯨꯡꯉꯣ ꯍꯜꯂꯁꯤꯁꯦ ꯃꯥꯟꯅꯔꯨꯔꯅꯨ ꯃꯥ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯌꯦꯡꯒꯣꯟ ꯃꯅꯥꯛꯇꯨꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯃꯤ ꯅꯟꯗꯨ ꯆꯪꯉꯛꯑꯒ ꯏꯆꯥꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯄꯥꯕꯨꯡ ꯑꯩꯅ ꯐꯅ ꯐꯕ ꯇꯧꯔꯁꯨ ꯃꯗꯨꯒꯤ ꯃꯍꯩ ꯀꯔꯤꯝꯇ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯦ 이베에만 따먹고 와리두가 말이 레이나리 나트라 ꯅꯨꯡꯁꯤꯁꯦ ꯍꯣꯁꯇꯦꯜꯗ ꯊꯝꯃꯁꯤ ꯕꯥꯕꯥ ꯑꯩꯅ ꯃꯥꯕꯨ ꯐꯠꯇꯅ ꯈꯟꯕꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯕꯤꯁꯤ ꯍꯥꯏ ꯃꯤꯒꯤ ꯋꯥꯍꯩ ꯑꯃꯅꯅꯦ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯧꯕ ꯅꯠꯇꯦꯅꯦ ꯂꯩꯀꯥꯏ ꯃꯤꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯅꯤ ꯑꯩ ꯏꯁꯥꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯔꯦꯅ ꯀꯥꯎꯔꯤ ꯑꯗꯨꯕꯨ ꯀꯥꯎꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯦꯟꯅ ꯐꯠꯇꯅ ꯁꯟꯗꯣꯛꯄꯤꯔꯗꯤ ꯅꯨꯄꯥ ꯑꯩꯒꯤꯗꯤ ꯀꯥꯏꯗꯦ ꯕꯥꯕꯥ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤꯗꯤ ꯊꯣꯏꯕ ꯃꯤꯒꯤ ꯆꯤꯟꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯕ꯭ꯔꯅꯦ ꯑꯩ ꯉꯝꯅꯕ ꯃꯥꯒꯤ ꯍꯣꯁꯇꯦꯜꯒꯤ ꯔꯨꯝ ꯑꯃ ꯐꯪꯅꯕ ꯍꯥꯏꯅꯔꯒꯦ ꯑꯃꯠꯇ ꯄꯣꯛꯄ ꯏꯆꯥꯅꯤ ꯐꯅ ꯃꯤꯒꯤ ꯃꯤꯠꯇ ꯆꯍꯤ ꯌꯥꯝꯂꯕ ꯄꯥꯈꯪ ꯑꯣꯏꯅ ꯎꯔꯁꯨ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝ ꯎꯔꯤꯕꯅꯤꯅꯦ ꯔꯥꯁ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯕꯥꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯅꯍꯟꯕ ꯄꯥꯝꯗꯦ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯈꯜ ꯁꯣꯟꯊꯔꯤꯁꯤꯕꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯁꯤꯔꯅꯦ ꯃꯇꯝꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯗꯨꯁꯨ ꯄꯥꯝꯗꯦ ꯕꯥꯕꯨ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯖꯈꯤꯁꯅꯨ ꯄꯥꯝꯖꯕ ꯃꯤ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯑꯗꯨꯕꯨ ꯃꯥ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤ ꯏꯆꯥꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯁꯦ ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯤ ꯑꯣꯏꯅꯤꯀꯣ ꯁꯦ ꯀꯩꯁꯨ ꯈꯟꯅꯨꯁꯦ ꯅꯨꯄꯥꯅꯕꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯕ ꯍꯧꯅꯗꯦꯁꯦ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯌꯥꯗ꯭ꯔꯁꯨ ꯇꯥꯡꯀꯛ ꯑꯃꯗ ꯆꯠꯇꯨꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯕꯥꯕꯨꯡ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯌꯦꯡꯕ ꯅꯠꯇꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯒꯅꯨꯅꯦ ꯅꯪꯕꯣ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯁꯅꯥꯁꯨ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯋꯥꯅ ꯃꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕꯅꯤ ꯍꯥꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯩ ꯍꯥꯏꯕ꯭ꯔꯅꯦ ꯃꯥꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯐꯔꯕꯅꯤ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯔꯔꯣꯏꯅꯦ ꯕꯥꯕꯨꯡ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯕꯥꯕꯨꯡ ꯁꯦ ꯑꯗꯨꯝꯅ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯏꯆꯥꯁꯤꯗꯤ ꯑꯉꯥꯡꯅꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯎꯀꯣ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯁꯨ ꯒꯧꯍꯥꯇꯤꯗꯒꯤ ꯍꯜꯂꯛꯑꯒ ꯇꯞꯅ ꯍꯧꯗꯣꯛꯁꯦ ꯑꯩ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯕꯥꯕꯨꯡ ꯅꯁꯥ ꯈꯪꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯗꯣ ꯐꯔꯤꯕꯅꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯏꯄꯥꯅ ꯌꯥꯏꯀꯣ ꯕꯥꯕꯨꯡ ꯃꯥꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯍꯥꯏ ꯑꯩ ꯑꯗꯨꯈꯛꯅ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯅꯦ ꯏꯁꯨ ꯆꯥꯎꯄꯣꯛꯁꯨ ꯄꯥꯝꯗꯦꯀꯣ ꯆꯪꯉꯣ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯥꯡꯉꯤꯁꯦ ꯌꯥꯎꯔꯨ ꯂꯥꯎꯅꯦ ꯑꯉꯥꯡ ꯃꯁꯥ ꯐꯥꯎ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯊꯣꯏꯕ ꯍꯣꯏ ꯑꯍꯦꯟ ꯃꯆꯤꯟꯖꯥꯛꯁꯦ ꯈꯔ ꯊꯥꯔꯝꯃꯒ ꯑꯩ ꯆꯪꯉꯒꯦ ꯕꯥꯕꯨꯡ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯦꯌꯔꯄꯣꯔꯠꯇ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯄꯨꯜꯂꯔꯦ ꯅꯨꯄꯤꯗꯤ ꯅꯨꯄꯥꯗꯣ ꯆꯠꯀꯅꯤ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯌꯥꯝꯕꯣ ꯑꯩ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯛꯎꯒꯦ ꯒꯨꯋꯥꯍꯥꯇꯤꯗ ꯍꯣꯡꯕꯁꯦ ꯀꯩꯅꯣ ꯍꯣꯡꯕꯒꯤꯗꯤ ꯈꯪꯗꯦꯗ ꯐꯩꯖꯣꯝꯗꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯛꯀꯦꯔꯥ ꯀꯥꯏ ꯆꯠꯄꯗ ꯁꯦꯠꯇꯣꯏꯕ ꯍꯅꯨꯕ ꯅꯪꯗꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥ ꯆꯨꯔꯥꯀꯣꯔꯣꯟ ꯂꯩꯌꯦ ꯑꯗꯨ ꯆꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ
ꯂꯨꯅꯁꯨ ꯇꯤꯟꯅꯔꯛꯏꯅꯦ. ꯍꯅꯨꯕ, ꯃꯤꯒꯤꯗꯤ ꯃꯆꯥ ꯐꯪꯈ꯭ꯔꯦ. ꯍꯅꯨꯗ꯭ꯔꯤꯀꯣ. ꯃꯁꯨ ꯅꯠꯇꯤꯌꯦ ꯐꯪꯉꯤꯗꯣ, ꯃꯆꯥꯅꯤ. ꯍꯣꯡꯗꯕ ꯇꯞ ꯇꯥꯡꯈꯩ ꯌꯥꯎꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯤꯟꯅꯕꯗ. Get married. Your child is late for education. ꯅꯨꯄꯤ ꯊꯤꯔꯝꯗꯥꯏ ꯑꯣꯗꯤꯁꯟ ꯃꯆꯥ ꯑꯃ ꯆꯠꯊꯒꯦ, ꯑꯗꯨꯒ ꯊꯤꯔꯒꯦ. ꯌꯥꯝ ꯃꯥꯜꯂꯦ. ꯁꯦ, ꯁꯤ ꯂꯧꯁꯤꯜꯂꯣ. ꯀꯩꯒꯤꯅꯣ? ꯐꯩꯖꯣꯝ ꯂꯩꯅꯕ ꯄꯤꯕꯅꯤ. ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯅꯠꯇꯦ. ꯅꯪꯅ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯂꯩꯗꯣꯏꯅꯣ? ꯅꯦꯅꯦ ꯍꯣꯏꯗ ꯍꯪꯕꯁꯨ ꯇꯧꯒꯅꯨ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ, ꯂꯝꯗ ꯆꯠꯄꯁꯦ ꯄꯣꯠ ꯆꯩ ꯇꯞꯄ ꯐꯩꯌꯦꯅ ꯍꯥꯏꯕꯅꯤ. ꯑꯩꯕꯨ ꯂꯧꯔꯗ꯭ꯔꯥꯅꯦ? ꯂꯧꯔꯗ꯭ꯔꯥ ꯅꯠꯇꯦ, ꯂꯧꯁꯤꯜꯂꯣ. ꯅꯪꯅ ꯇꯣꯂꯣꯞ ꯆꯥꯕꯤ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯄꯨ ꯊꯥꯡ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯇꯞꯁꯤꯜꯂꯝꯗꯣꯏꯅꯤ. ꯅꯪꯅ ꯁꯥꯎꯒꯦ ꯁꯥꯎ, ꯁꯥꯎꯔꯣꯏ ꯇꯣꯛꯑꯣ. ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯂꯣꯏ ꯂꯩꯕꯤꯅꯤꯅꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯍꯅꯨꯕ. ꯁꯦ, ꯍꯥꯞꯆꯤꯜꯂꯣꯁꯦ. ꯅꯪꯕꯨ ꯌꯧꯕꯒ ꯀꯣꯏꯕ ꯆꯠꯄ ꯅꯪꯒꯗ꯭ꯔꯥꯅꯦ? ꯈꯪꯗꯦꯗ ꯍꯅꯨꯕ. ꯋꯥꯔꯗꯤꯅꯦ, ꯅꯪꯒꯤ ꯐꯩꯖꯣꯝꯁꯨ ꯂꯩꯔꯣꯏꯗꯣꯏꯅꯤ. ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯒꯤ ꯆꯠꯇꯣꯏꯅꯤ. ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯕ ꯅꯠꯇꯦꯗ. ꯀꯣꯆꯤꯡ ꯃꯐꯝ ꯑꯐꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ. ꯐꯔꯗꯤ ꯆꯠꯅꯕ. ꯌꯥꯝꯕꯣ, ꯑꯩ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯃꯦꯇꯤꯔꯤꯌꯦꯜꯁ ꯃꯌꯥꯝꯗꯨꯒ ꯏꯟꯇꯔꯅꯦꯠꯇꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯅꯤꯗ. ꯀꯣꯛꯁꯤꯗ ꯆꯪꯍꯟꯕꯗꯨꯅꯤ ꯃꯔꯨꯗꯤ. ꯑꯗꯨꯁꯨ ꯃꯔꯨꯅꯤ. ꯗꯥꯕꯤꯃꯜꯒ ꯑꯩꯈꯣꯏ ꯕꯕꯥꯒꯅ ꯆꯠꯈ꯭ꯔꯤꯗꯣ ꯀꯥꯏꯗꯅꯣꯕ ꯍꯧꯖꯤꯛꯇ ꯌꯧꯔꯛꯑꯒ? ꯑꯣ, ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯤꯌꯦ, ꯑꯗꯨꯒꯤꯅꯤ. ꯅꯪ ꯁꯤꯗ ꯂꯦꯞꯄ ꯋꯥꯔꯁꯨ ꯅꯦꯅꯦ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯒꯦꯔꯣ? ꯌꯥꯅꯤꯗ ꯍꯟꯅꯨꯕ. ꯅꯪꯅ ꯇꯣꯝꯇ ꯍꯨꯟꯇꯣꯛꯄ ꯙꯔꯃ ꯅꯠꯇꯕ ꯑꯩ ꯇꯧꯖꯔꯣꯏꯀꯣ. ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯎꯒꯦ ꯐꯪꯂꯣꯏꯗꯧꯔꯤꯅꯦ ꯍꯥ? ꯎꯗꯕ ꯇꯥꯕꯅꯤ. ꯑꯩꯒꯤ ꯌꯦꯟ ꯃꯌꯥꯝꯗꯣ ꯆꯥꯎꯔꯦꯉꯣ, ꯅꯪꯕꯨ ꯎꯔꯕꯣ? ꯈꯔ ꯂꯩꯔꯗꯤꯅꯦ, ꯌꯣꯟꯕꯕꯨ ꯌꯥꯔꯛꯑꯅꯤ. ꯄꯩꯁꯥ ꯙꯃꯥꯗ ꯄꯥꯏꯔꯛꯑꯅꯤ, ꯑꯍꯜ ꯑꯃꯗꯤ. ꯃꯌꯥꯝꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯛ ꯁꯤꯖꯤꯟꯅꯔꯣꯏ. ꯅꯨꯡꯉꯥꯏꯇꯦꯕ. ꯑꯗꯨꯁꯨ ꯌꯥꯝ ꯐꯩ. ꯃꯪꯗꯅꯦ, ꯅꯣꯡꯃ ꯅꯨꯄꯤ ꯑꯃꯅ ꯉꯥꯡꯂꯝꯕꯗꯨ ꯀꯥꯎꯗ꯭ꯔꯤꯅꯦ. ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯤ ꯀꯩ ꯊꯝꯕꯤꯔꯝꯗꯣꯏꯅꯣ ꯍꯥꯏꯅ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯅꯤꯗꯅ. ꯅꯨꯡꯁꯤ ꯋꯥ ꯊꯩꯗꯣꯛꯂꯒ ꯌꯦꯟꯗꯣ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ. ꯈꯤꯇꯗ ꯅꯥꯗꯣꯏꯅꯤ. ꯑꯩꯒꯤ ꯌꯦꯟ ꯃꯈꯜ 2-3ꯅꯦ. ꯌꯥꯅꯤ. ꯑꯩꯁꯨ ꯀꯨꯞꯅ ꯄꯥꯔꯤꯅꯤ, ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ. ꯑꯁ, ꯑꯩ ꯋꯥꯔꯦꯗ ꯍꯅꯨꯕ. ꯌꯥꯔꯦꯁꯦ, ꯆꯪꯉꯣ ꯅꯪ ꯃꯅꯨꯡꯗ. ꯐꯝꯃꯨꯔꯣ. ꯑꯙꯥꯔ ꯀꯥꯔꯗ ꯀꯗꯥꯏ? ꯑꯗꯨꯒ ꯁꯤꯒ ꯎꯠꯂ ꯆꯪꯉꯣ. ꯌꯥꯝꯕꯨꯡ ꯃꯇꯣꯝꯇ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯅꯤ. ꯑꯩ ꯀꯀꯥꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯆꯪꯍꯜꯂꯛꯀꯦ. ꯐꯖꯅ ꯆꯠꯂꯨꯀꯣ. ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ, ꯅꯇꯣꯝꯇ ꯍꯣꯔꯦꯟ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯤ ꯈꯟꯕꯗ. ꯌꯥꯅꯤꯗ. ꯉꯁꯥꯏꯅꯦ, ꯉꯥ ꯃꯆꯥ ꯈꯔ ꯇꯥꯎꯔꯝꯕꯅꯤ. ꯑꯗꯨꯗꯣ ꯌꯥꯝꯕꯨꯡ ꯌꯥꯔꯗꯤ ꯆꯥꯎꯀꯣ. ꯅꯇꯣꯝ ꯂꯩꯔꯤꯅꯦ ꯀꯥꯏꯅꯒ ꯆꯥꯗꯕ ꯇꯧꯒꯅꯨꯀꯣ. ꯍꯣꯏ, ꯆꯪꯉꯨꯁꯦ. ꯆꯪꯉꯒꯦꯀꯣ. ꯏꯆꯝ ꯆꯝꯖꯩ. ꯍꯥꯟꯅꯗꯒꯤꯁꯨ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯕ ꯅꯠꯇꯦ. ꯃꯥꯅ ꯃꯅꯨꯡ ꯆꯪꯅꯕ ꯇꯧꯔꯤꯗꯣ ꯔꯥꯖ ꯇꯨꯃꯤꯟꯅ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯁꯨꯛ ꯆꯝꯕ ꯑꯉꯥꯡꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯇꯨꯡꯗ ꯌꯦꯡꯕꯗꯁꯨ ꯐꯖꯩꯅꯦ. ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯗ ꯃꯥꯅ ꯅꯣꯛꯁꯤꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯗꯤ ꯀꯣꯛ ꯊꯥꯖꯤꯜꯂꯨꯗꯅ, ꯑꯉꯥꯡ ꯃꯆꯥꯗꯣ. ꯀꯥꯏꯗꯒꯤ ꯁꯦꯠꯅꯣꯅꯦ ꯃꯥꯅ ꯎꯞꯄꯤꯁꯤꯅ? ꯑꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯏꯔꯥꯡꯒ ꯇꯧꯔꯗꯅ. ꯔꯥꯖ ꯃꯅꯤꯡꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯊꯣꯛꯏ. ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯣꯍꯣ, ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗ ꯅꯣꯛꯂꯛꯄ ꯑꯣꯏꯔꯝ ꯇꯥꯔꯦ. ꯁꯥꯏꯠ ꯕꯦꯒ ꯃꯆꯥ ꯌꯥꯟꯕꯁꯤꯁꯨ ꯅꯨꯡꯁꯤꯅꯦ. ꯎꯕꯗ ꯄꯛꯁꯨ ꯌꯥꯝ ꯄꯛꯆꯩ. ꯃꯁꯤꯅ ꯍꯣꯁꯇꯦꯜꯗ ꯀꯃꯥꯏꯅ ꯂꯩꯕ? ꯑꯩ ꯀꯣꯛꯁꯤ ꯅꯣꯡꯃꯇ ꯏꯪꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯗ. ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯅꯪꯖꯗꯦ. ꯃꯄꯥꯕꯨꯡ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯊꯣꯏꯕ. ꯇꯥꯏ ꯄꯥꯕꯨꯡ. ꯅꯨꯡꯁꯤꯗꯣ ꯋꯥꯔꯦꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯕꯅꯤ. ꯆꯪꯉꯛꯄ ꯎꯗꯦꯅ. ꯀꯥꯏꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯤꯅꯣ? ꯑꯗꯨ ꯑꯉꯥꯡꯗꯣ ꯆꯩ ꯂꯩꯔꯦꯃ. ꯂꯥꯛꯑꯦ. ꯎꯔꯦ. ꯃꯥꯅ ꯅꯣꯛꯂꯛꯏꯁꯦ. ꯃꯁꯛꯄꯨ ꯐꯅ ꯐꯖꯊꯣꯛꯏꯅꯦ. ꯑꯗꯨꯅ ꯈꯪꯗꯕꯅꯤ. ꯅꯨꯡꯇꯤꯒꯤ ꯐꯅꯦꯛ ꯁꯦꯠꯄ ꯎꯔꯒ ꯉꯁꯤ ꯎꯕꯁꯤꯗ ꯐꯖꯕꯣꯏ ꯅꯤꯡꯉꯤꯔꯣ ꯄꯥꯕꯨꯡꯁꯨ? ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ. ꯃꯁꯤꯅ ꯉꯥꯡꯕꯁꯤꯗꯤ. ꯅꯪ ꯀꯀꯥꯒ ꯄꯥꯎ ꯐꯥꯎꯅꯔꯦ. ꯂꯝꯕꯤꯗ ꯂꯩ, ꯌꯧꯁꯤꯜꯂꯛꯑꯅꯤꯅ ꯍꯥꯏꯕꯅꯤ. ꯑꯩꯁꯨ ꯅꯈꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯇꯣꯏꯅꯦ ꯄꯥꯕꯨꯡ. ꯌꯥꯔꯤꯈꯩ ꯃꯃꯥꯡꯗ ꯆꯠꯅꯕ ꯍꯣꯠꯅꯧꯀꯣ. ꯑꯗꯨ ꯑꯉꯥꯡꯗꯣ ꯃꯃꯤꯠ ꯊꯛꯄꯅꯤ. ꯍꯟꯅ ꯌꯦꯡꯇꯧ ꯅꯠꯇꯦ. ꯍꯣ.
ꯄꯥꯏꯍꯜꯂꯛꯀꯦꯁꯦ ꯌꯧꯁꯤꯜꯂꯛꯑꯦ ꯄꯥꯏꯍꯜꯂꯣ ꯁꯦ ꯅꯪ ꯌꯥꯝꯕꯨꯡꯅꯤ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ ꯑꯍꯥ ꯄꯥꯕꯨꯡ ꯂꯩꯔꯕꯅꯤꯅ ꯀꯧꯕ ꯉꯝꯃꯝꯃꯔꯣꯏꯅꯦ ꯍꯥ ꯀꯧꯔꯨꯗꯅ ꯄꯥꯕꯨꯡꯆꯥ ꯍꯧꯖꯤꯛꯀꯤꯗꯣ ꯋꯥꯈꯜ ꯁꯥꯒꯠꯀꯅꯨ ꯑꯥꯔꯊꯗꯣ ꯆꯞ ꯃꯥꯟꯅꯩꯀꯣ ꯄꯥꯕꯨꯡꯅ ꯅꯪ ꯆꯪꯉꯛꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒꯅꯦ ꯅꯪ ꯊꯤꯔꯁꯤꯔꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯂꯥꯛꯏ ꯃꯁꯛ ꯏꯊꯤ ꯊꯤꯈꯩ ꯑꯩ ꯏꯁꯥꯅꯅꯦ ꯏꯁꯥ ꯐꯖꯩ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏꯀꯣ ꯅꯦꯅꯦꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯩꯒꯤ ꯏꯃꯥꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩꯌꯦ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯤꯉꯩꯗꯅꯦ ꯕꯥꯂꯥꯖꯤ ꯇꯦꯝꯄꯜ ꯆꯪꯉꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯣꯏꯅ ꯆꯅꯥ ꯀꯥꯡꯒꯧ ꯄꯤꯕꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤ ꯃꯇꯝ ꯂꯩꯔꯗꯤ ꯆꯪꯉꯛꯀꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯕ ꯄꯨꯕꯤꯅꯤꯗ ꯅꯪꯒꯤ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯔꯦ ꯇꯥꯅ ꯄꯨꯈꯤꯕꯗꯨꯗꯒꯤ ꯑꯩ ꯄꯥꯕꯨꯡꯆꯥꯒ ꯆꯠꯇꯧꯕ ꯀꯤꯖꯔꯦ ꯑꯗꯨꯅ ꯆꯠꯂꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯣꯏꯅꯤ ꯀꯥꯔꯗ ꯋꯥꯅ ꯇꯣꯡꯗꯧ ꯅꯠꯇꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ ꯊꯝꯖꯔꯣ ꯄꯥꯕꯨꯡꯆꯥ ꯍꯩ ꯄꯥꯀꯤꯁꯤꯡ ꯅꯪ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯑꯗꯨ ꯈꯪꯉꯤꯗꯣ ꯐꯩ ꯍꯥꯏꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯅꯟꯗꯣꯅ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯁꯦ ꯄꯥꯕꯨꯡ ꯕꯤꯅꯣꯅ ꯊꯣꯏꯕꯗꯔꯣ ꯅꯪꯅ ꯄꯥꯕꯨꯡꯆꯥꯅ ꯀꯧꯔꯤꯗꯨꯕꯣ ꯍꯣꯏ ꯀꯣꯗ ꯑꯃ ꯂꯩꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯧꯔꯤꯡꯈꯩ ꯑꯗꯨꯝ ꯈꯨꯝꯕꯅꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕꯅꯤ ꯑꯍꯜꯗ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯔꯥꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨꯗꯤꯅꯦ ꯈꯠꯅꯗꯣꯏꯗ ꯇꯧ ꯂꯩꯔꯕꯅꯤ ꯑꯃꯅ ꯑꯍꯜ ꯁꯥꯕꯅꯤ ꯑꯃꯅ ꯑꯉꯥꯡ ꯑꯣꯟꯊꯣꯛꯂꯕꯅꯤ ꯑꯩꯈꯣꯏꯁꯨꯅꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯇꯥꯔꯤ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯌꯥꯝ ꯄꯪꯕꯅꯤ ꯔꯥꯁꯤ ꯄꯪꯕ ꯅꯠꯇꯦꯗ ꯏꯆꯥꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯃꯔꯝꯁꯨ ꯃꯣꯛꯏ ꯅꯈꯣꯏ ꯂꯩꯔꯝꯒꯦꯔꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ ꯅꯨꯡꯁꯤ ꯇꯞꯅ ꯉꯁꯤꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯌꯥꯝꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯟꯗꯣ ꯆꯞ ꯂꯦꯞꯄꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯂꯩꯔꯒꯦ ꯆꯦꯛ ꯇꯧꯕꯁꯨ ꯂꯣꯏꯔꯁꯤꯕꯣ ꯍꯣꯔꯦꯟ ꯌꯦꯟꯕꯥ ꯃꯄꯥ ꯃꯆꯥ ꯃꯇꯣꯝꯇ ꯉꯥꯏꯔꯅꯤ ꯐꯅ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯃꯃꯥ ꯍꯥꯏ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯅꯦ ꯃꯁꯦ ꯑꯁ ꯍꯦꯛꯇ ꯌꯥꯗꯦꯕ ꯆꯤꯟꯗ ꯇꯣꯡꯉ ꯃꯥꯜꯂꯦ ꯅꯣꯡꯃ ꯑꯃꯗꯤꯅꯦ ꯐꯨꯕꯤꯔꯛꯄꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯦ ꯃꯃꯥ ꯍꯥꯏꯖꯁꯅꯨꯗ ꯏꯆꯥꯁꯤꯗꯤ ꯃꯥꯁꯨꯅꯦ ꯃꯥꯕꯨ ꯉꯝꯕ ꯑꯃ ꯂꯥꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯁꯤ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯕꯒꯤ ꯕꯤꯃꯣꯜꯗꯤ ꯃꯕꯨꯛ ꯇꯍꯤ ꯀꯪꯖꯔꯤꯗꯨꯒ ꯐꯤꯕꯝ ꯑꯃꯅꯤ ꯔꯥꯁꯅ ꯑꯩꯗꯤ ꯅꯪꯉꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯄꯅꯤ ꯅꯪꯉꯤ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯇꯥꯎ ꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯅꯨꯡꯁꯤꯅ ꯅꯦꯅꯦꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯁꯣꯜꯂꯤꯁꯦ ꯁꯤꯒꯤ ꯗꯣꯛꯇꯔꯅ ꯍꯩꯔꯗꯤ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇ꯭ꯔꯁꯨ ꯂꯩꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤꯅꯤ ꯕꯤꯔꯦꯟꯅ ꯏꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯤꯕꯁꯦ ꯃꯍꯩ ꯈꯔꯗ ꯑꯣꯏꯔꯁꯨ ꯆꯥꯖꯔꯗꯤꯀꯣ ꯏꯁꯣꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯕꯤꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯀꯀꯥ ꯀꯩꯁꯨ ꯈꯟꯅꯨꯗ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯄꯅꯤ ꯀꯀꯥ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯣ ꯃꯌꯥꯝꯗꯣ ꯉꯥꯏꯔꯝꯃꯅꯤ ꯔꯥꯁꯅ ꯆꯨꯝꯃꯤꯅꯦ ꯀꯀꯥ ꯉꯥꯏꯔꯝꯃꯅꯤ ꯆꯪꯕꯤꯔꯣ ꯑꯩꯁꯨ ꯇꯞꯅ ꯆꯪꯉꯛꯑꯒꯦ